Loyalam E-PAO tabiriba khudimapur Drum Susmitana ayuki pau pizari ahanina maru aiba headline. Myanmar border da AR na operation chatabada PLA ge Cadre ani fagat khrai. MLA khara na CM sindok na pahonariba asi tobiganu CM Biren sindok laga kuki na pamliba demand piba ngamgadra haine M Tommy na phongdorakli. Kuki MLA taragi mathakta speaker ne action lawdriba karigino haina Biren na phongdorakli. Pau sandok na pizari. Myanmar border da AR na operation chathabada PLA ge Cadre ani fagat khrai. Ahum suba Assam Rifles ki kangbu amana border pillar 86 amadi 87 gi naknaba mafam sing oireba Maurai Thel Yango Popi amadi Shongtong gi area da ngarang chathakiba operation da PLA gi lanmi ani fare hari. Pau asina hai faraba PLA gi lanmi ani adugi mamingdi ningombam Priyo Singh chahi kunmathoi apokpa Kanta Singh Laifam Maklang Awang Laikai amadi Saikom Davjit Singh chahi kunmathoi apokpa Inaucha Singh Kawi Naharu Pangong dagini hari. Pau asina hai lalholuk kharagi lanmi sing Myanmar gi Sentha area dagi ngam khailan silakadore habigi akaknaba pau ama fangmadagi ngarang dagi hauna AR gi kambuna operation chathaba matamda PLA gi lanmi ani adu fagat pangam khibani haiki. AR na faraba miyoi ani aduna masa masana PLA gi lanmi ni haina phongdok chakhibaga loinana makhataba logi oiba thabak sing lokhatnaba mari leinaba police station da khusina khre haina pau asina hari. MLA Karana CM Sindok na bahonariba asi tobiganu CM Biren Sindok laga kuki na pamliba demand piba ngamgadra haina M Tommy na phongdokre. Manipur gi Chief Minister Sindok pa haibasi kuki singge apambada ayaba pibaga chap manai haina Siva Sena Manipur Pradesh ki President Moirang Them Tommy na phongdokre. Wafam asing ngarang Imphal gi Babu Parada leba Siva Sena gi office ta pangthokpa paugi mifam amada Moirang Them Tommy na phongdokhibani. Mahakna makhata na hai Chief Minister Nongthambam Biren Sindok laga kuki sing na taliba demand piba ngamgadra. Asigumba oiroidobat wafam sing asina mang thana thamlaga MLA kharana Chief Minister Sindok na bahonariba adu tobiganu. Masida Chief Minister fai natraga fai fate habigi wafam nate. Kuki sing na pamlebasi Chief Minister Sindok pa amadi Manipur thugaibani. Masi khangna chasi haina Tommy na makhata na phongdokhi. Amaromda Manipur da leriba National Highway singda achet apan chatpa yahanba ngamkhai gi sambal khaba NRC chatna hanba amadi internally displaced persons singida mafam chana lainaraba senbiba haiban chingba demand sing asi yawba memorandum amani Manipur Democratic Alliance MDA na Governor amadi Chief Minister da pisin kiba adu thabak to onthok perakpagi mami khara tarakpa asigidamak Manipur lenga pu thagat pa phongdokli haina MDA ki convener M Tommy na phongdokki. Kuki MLA taragi mathakta speaker na action lawdriba karigino haina Biren na phongdorakli. Kuki MLA taragi mathakta Manipur Legislative Assembly ki speaker TH Satyabrata na action lawdana tumina leishileba asi karigino haina hanagi Minister Aramba Ningthokjam Biren na hanglakli. Wafam asing ngarang District Youth Congress ki nongna thopubasing khanabagi nomination tawbaga mari lainana fayeng da pangthokiba paugi mifam amada phongdokhibani. Paugi mifam aduna mahakna makhata na hai Manipur Legislative Assembly ki lejeriba logi matung ina MLA amana Assembly ki session ahumlak yaudaba tarabadi hairiba MLA adu disqualification gi damak action lokut kadabani adubu ngasi fawba Assembly na karisu tawduna tumina leshileba asi karimaram leibagi no hangki mahakna hai leva ki chireba tanfam asida thokleba irang asigi warushan purakpagi mahut makhoi masel fam munaduna lere masida natana Chief Minister gi maikedigi ona tainaba thaba kaya tawbaga loinana irang laitraba ingtapa mahusagi fibamda hanjit lalaba matamda masana lakchakadaba development program singda oina mai onsinduna leriba asimak yamna laibak thibani. Masagi mayumda maning tamna leijaramba imung amana kayam kuina piklaba kakhu amada leba ngamgani. Lengak ama leiraga lengak lon heitrabadi luchingba sindokadabani. Adum oinamak Chief Minister Shinaba Center da khuyek piduna aiba cheron pishilabasu makhoi singdugi marakta mayam mamang thokna haibak ngamdabagi maram karigino hainasu hangbaga loinana leibak shasan tawriba singna atuba matamda irang asi loishenduna hanagum ingtapa leibak ama ohenaba hotnagadabani. Development purakpadagi miyoibagi punsi kanmane hena fai haibagi wafamsu thamki.
Marak Thatna Mahekol Rhymes Teachers Training Center Manipurgi Unit A Pangantabigi Anoba Fort Best Training Course Chaliba Chahi Asigi December gi Tang Ani Ningthaukaban Numit Asidagi Class Hozaragani Maram Asina MRTTC Pangantabida Lakpiduna Training Form Lobiranaba Nolukna Khanghanjari Course Asida Thamjariba Kudong Chaba Singdi Rhymes Teaching Training Child Psychology First Aid Course Yoga Potloy Makeup Training Loina na lamdam asida miyamna pamna sizinariba kauna singi craft training gi khudong chaba sing su phangbigani hena akopa marol khangmi ninglabadi contact number 9837161295 natraga 9362775603 asidagi khangbiba yagani Relief camp ta leriba angang singi one stop point ki mechanism lokhatpa tangai fade haina ke Pradeep Kumar na phongdokhre Manipur Commission for Protection of Child Rights MCPCR na sinduna child rights issue on internally displaced children haina mingthonba relief camp ta changjafam lauduna leiba angang singna thengnariba khudong chadaba singi matangda khana neinabagi thoram pangthokre Searching for Solution haiba paujelda Manipur Press Club ta pangthokiba thoram aduda saruk yakheba MCPCR gi chairperson Kaisam Pradeep Kumar na hai relief camp ta leriba angang sing asi khudong chadaba kaya ama mayok nabaga makhoi gi livelihood education amadi mental health ki oina one stop point ki mechanism lokapa tangai fade haina phongdokhi Ukhrul gi Patrick College da nongna saba working women's hostel mapung fana loshile haina CM na phongdorakli Ukhrul district headquarters da leba Patrick College da nongna saba working women's hostel mapung fana loshile haina chief minister Nongthombam Birena phongdorakli Chief Minister Nongthombam Birena social media da thadorapa post amana hai working women's hostel asi mapung fana sabal lushilaba matung hauzik college asigi science block amasung nupi macha singi anoba hostel gi building sabagi thabak akanba mong da chathari Masi Pradhan Mantri Jan Vikas Karikyaram PMJVK amasung Minorities and Others Backward Classes Economic Development Society Movedas na funding tawbani State lengakna Manipur gi Kachin Koya Sinba thungna anauba khudong chaba sing asi phanghanbaga loinana chawkhatpa lamdam ama ohenaba amadi mahi masing tamagi lamda hena chawkhathanaba lepa leitana honari hainasu post asida Chief Minister N Virendra makhatana phongdorakli Haibok Ching amadi tampaki mafam singda leriba ching macha sing kannaba lokhiba warep kanagumba furup amatagi mayokta lengakna chathaba thawong natte haina bisojin na phongdorakli Manipur lengakna Haibok Chingbu Reserve Forest oina laukthoknaba loinana Manipur tampaki tongan mafam singda leriba ching macha sing survey tawnaba lokhiba warep adu kanagumba furup amatagi mayokta chathaba thawong natte Pawnamak lamdam asigi yaifanaba lokhiba lengaki firep ni haina Forest Minister Thongam Bisojit na phongdokhre Wafam asi Directorate of Environment and Climate Change ki makhada Adaptation Program amakhada paikhatpa Conservation of Uning Thaugi Saruk ama oina Thongzu Kendragi Koirau da pangthokpa thoram amada phongdokhibani Minister na makatana phongdokhibada Haibok Ching yauna Manipur gi tampaki mafam kaya da leriba ching macha sing da horiba u wasing dongma nongmagi kokthorakpa asina akoibagi khalda akaiba pirakpa akaya asi yenglaga khongtang asi lengakna lokhalakpani loinana Manipur gi state tree oiriba uningthau yokhatnaba pandamda ngasigi thoram asi pangthokpani haina phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Yawaloi athauba ahumna lekhidabada pamaina luchingba UNLF na awaba phongdorakli Tha asigi kulhumdoida Manipur amasung Myanmar anigi ngamkhaiga lunaba paringda yeknabaga khut thokna kibagi thodokta imaleba kidamak thawaina pontha pikhraba athauba ahum PLA gi captain oinam gulu LS Babu apopa o kunjo apopi pisak leifam jiribam Pripak Pro gi captain wahingbam sopaiba LS Sarat Kumar apopa deba amadi apopi memcha leifam hiyangnam awang lekai amadi land corporal munongmaitem nongthon LS Bovishna apopa Raju amasung apopi Sangita leifam wangkai angom lekai gi mafamda pambaina luchingba UNLF amasung masigi lanmi shinglop
MPA Yawolgi Ikai Kumnaba Pizari Amadi Tamoshokna Awaba Fongdokchari Haina Pamaina Luchingba UNLF ki Media Coordinator Department of Publicity ki Taupuriba Chararongba Tokchomna Kudyek Piduna Tadorokba Cherol Amana Hari Cherol Asina Hai Atauba Ohumna Lebaki Damak Tawai Kubakta Haptuna Stokna Kibalan from Aduna Manipur Amasung Weshiagi Ningtam Ihogi Asemu Masak Amadi Ningtam Lanwisingi Hanbalitaba Tona Adu Mai Ituna Tamlambagi Mayek Laraba Kudamni Atauba Sing Adugi Tona Lingjel Amasung Katopa Adu Lebak Miyamna Sakna Sonaduna Lehoragani Atauba Ohumna Leki Dabada Imung Manung Amasung Maruk Mapang Kudimagna Shena Kainabigi Awaba Maishan Nanghoriba Asida UNLF na Thamoi Shokna Saru Yazari Hairi Ningol Chakobagi Kudol Pot Oina Matang Chahigi Ningol Chakoban Nangnaba Yumda Hanjal Hanbiyu Haina Fongdorakli Mamang Chahi Lisingani Kolum Jogi Me Ohumdagi Hauna Manipur Tokliba Kanglup Anigi Satiraba Lal Asina Maram Oiduna Mayum Maike Mainatumna Tadok Pikibadagi Tongan Relief Camp Sing the Jangda from Lauduna Ladiba Ningol Abisingna Ningol Chakobagi Kudol Pot Oina Matang Chahi Lisingani Kunmangagi Ningol Chakoban Nangnaba Masamasagi Hanagi Mayumda Hanjal Hanbiyu Haina Sajiwa Relief Camp the Jangda from Lauduna Ladibi Iko Ningol Chakelambam Ive Yamana Manipur Lenga Kipuning Hauzik Sajiwa Relief Camp the Changja from Laudona Ladibi, Iko Ningol Ive Yamana Pomi Singer Unabagi Thoram Amada Wafam Asi Fongdok Laduna Mahakna Makatana Hai. Chahi Amagi Manungda Amutang Topa Ningo Chakoba Handak Chahigi Oinadi Saru Yazara Roy. Mafam Asida Lamdam Asigi Ibung Ipoa Kaya Laktuna Ningo Chakonaba Habirakpa Asimak Machi Mazal Sing Haninga Letana Tagatli. Discipline Kaitharaba Kunai Ama Kaidonungda Kumang Chakshinba Ngamloi Haina TH Arun Kumarna Fongdokre. Discipline Kaitharaba Kunai Amana Kaidonungda Kumang Chakshinba Ngamloi Haina Wangkai Kendragi MLA Thangzam Arun Kumarna Fongdokre. MLA Arun Kumarna Wafam Asi Ngarang Ahum Suba Tanamanjuri University Inter-College Football Men Tournament Lisingani Kunmari Hongdokpagi Thoramda Fongdokibani. Ngarang DM College of Science ki Sanabungda Pangthokiba Thoram Aduda Thangzam Arun Kumar DM Science ki Principal Professor M Bhuvaneshwari DM Arts ki Principal T Ranjit Amadi DMU Registrar Dr. R.K. Jyotina Mathangshina Chief Guest President Amadi Guest of Honor Sing Oina Saru Yaki Thoram Aduda Chief Guest ki Warol Piraduna Thangzam Arun Kumar na Hai Mi Ama Oinaba Hotnabada Lairik Laishu Asi Yamna Maru Oibani Tinjang Kaijang Dana Hakjang Fana Leiba Asisu Miyobedak Yamna Matok Taba Amakakni Hakjang Fana Lainabagi Damak Sana Kotnaba Changi Maram Aduna Malemda Sana Kotnaba Asi Yamna Maru Oina Launa Raklibani Sana Kotnabana Hakjang Fana Tambatanatana Discipline Naihali Haina Sufongdoki Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibu Nungsibiduna like amadi subscribe Tawbiduna subscriber Masing Hengat Hanbada Adom Sumating Pangbiyu Arobada Marueba Pau Amuka Napizari MLA Karana CM Sindok na Bahonariba Asi Tobiganu CM Biren Sindok Laga Kukina Pamliba demand Pibangamgadra Haine M. Domina Fongdorakli Myanmar border da AR na operation Chatabada PLA ge Cadre ani Fagat Kray Kuki MLA Taragi Mathakta Speaker na action Lautriba Karigino Haina Birena Fongdorakli Matang Asida Ayuki Pau Pibaluzari Tabiriba Kudimapu Amuka Kurumjari